ꯅꯥꯎꯕꯤ ꯐꯃꯨꯡꯗ ꯆꯦꯟꯁꯤꯟꯗꯨꯅ ꯃꯃꯥꯏ ꯎꯞꯁꯤꯟꯗꯨꯅ ꯃꯊꯟꯇ ꯅꯣꯛꯆꯔꯤ꯫ ꯗꯗꯥ, ꯅꯪꯁꯦ ꯃꯑꯣꯡꯒꯗꯤ ꯄꯨꯔꯥ ꯕꯦꯠ ꯑꯣꯏꯔꯝꯗꯧ ꯃꯥꯜꯂꯦ꯫ ꯑꯗꯨꯒꯗꯤ ꯌꯥꯝ ꯊꯤꯅ ꯐ ꯂꯩꯔꯝꯃꯦ꯫ ꯑꯩꯁꯦ ꯂꯥꯏꯕꯛ ꯀꯌꯥꯗ ꯐꯈ꯭ꯔꯕ꯫ ꯍꯌꯦꯡꯗꯒꯤ ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯅꯐꯝꯗ ꯁꯤꯟꯅꯔꯅꯤ꯫ ꯑꯩꯕꯨ ꯂꯨꯅ ꯇꯧꯕꯤꯌꯨꯀꯣ꯫ ꯅꯨꯃꯤꯠꯇꯨꯃ ꯍꯧꯈ꯭ꯔꯦ꯫ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯅꯤ꯫ ꯅꯥꯎꯕꯤ ꯉꯟꯇꯥꯅ ꯍꯧꯒꯠꯇꯨꯅ ꯂꯣꯏꯁꯤꯟꯕ ꯍꯧꯈ꯭ꯔꯦ꯫ ꯂꯩ ꯂꯦꯡꯕꯁꯨ ꯂꯣꯏꯁꯤꯟꯗꯨꯅ ꯕꯣꯔ ꯂꯥꯛꯂꯦ꯫ ꯂꯨꯍꯣꯡꯕꯒꯤ ꯃꯥꯡꯗꯣꯞꯇ ꯐꯝꯈ꯭ꯔꯦ꯫ ꯂꯨꯍꯣꯡꯕ ꯂꯣꯏꯔꯗꯨꯅ ꯀꯩꯅꯥ ꯊꯤꯜꯂꯛꯏ꯫ ꯃꯌꯥꯝ ꯂꯣꯏꯅ ꯍꯟꯅꯈ꯭ꯔꯕ ꯃꯇꯨꯡ ꯑꯟꯖꯨ ꯒꯣꯕꯤꯟꯒꯤ ꯃꯅꯥꯛꯇ ꯂꯥꯛꯏ꯫ ꯒꯣꯕꯤꯟꯁꯨ ꯃꯊꯛꯇ ꯃꯊꯟꯇ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯟꯖꯨꯅ ꯗꯥ ꯒꯣꯕꯤꯟ꯫ ꯒꯣꯕꯤꯟ ꯇꯞꯅ ꯂꯩꯊꯣꯔꯛꯏ꯫ ꯑꯟꯖꯨ ꯑꯣꯏꯔꯝꯕꯗꯨꯗ ꯀꯧꯔꯛꯏ꯫ ꯑꯟꯖꯨ꯫ ꯑꯟꯖꯨꯅ ꯀꯩꯅꯥ ꯌꯥꯝ ꯐꯖꯩꯌꯦ, ꯅꯨꯄꯤ ꯈꯟꯕ ꯌꯥꯝ ꯍꯩꯀꯣ꯫ ꯒꯣꯕꯤꯟ ꯅꯣꯛꯐꯦꯠ ꯇꯧꯔꯛꯏ꯫ ꯅꯪꯁꯨ ꯂꯨꯍꯣꯡꯂꯅꯤ ꯍꯥꯏꯗꯥꯏꯅꯦ? ꯑꯟꯖꯨꯅ ꯄꯨꯟꯁꯤꯅ ꯄꯥꯝꯖꯕ ꯃꯥꯏꯀꯩꯗ ꯄꯟꯊꯨꯡ ꯌꯧꯕ ꯐꯪꯍꯧꯗ꯭ꯔꯕ ꯑꯩꯗꯤ ꯂꯥꯏꯕꯛꯅ ꯇꯝꯕ ꯃꯥꯏꯀꯩꯗ ꯆꯠꯄ ꯍꯥꯏꯕꯁꯦ ꯃꯁꯥꯅ ꯇꯥꯕꯅꯤ꯫ ꯒꯣꯕꯤꯟꯅ ꯑꯟꯖꯨ, ꯅꯪꯒꯤ ꯈꯥꯡꯕ ꯀꯟꯕ ꯊꯧꯅꯥ ꯑꯗꯨꯕꯨ ꯅꯕꯨꯡ ꯑꯩꯅ ꯌꯥꯝꯅ ꯊꯥꯒꯠꯂꯤ꯫ ꯅꯪꯒꯨꯝꯕꯤ ꯑꯃꯅ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯔꯤꯕ ꯑꯩꯒꯤ ꯃꯔꯨꯞ ꯃꯥꯕꯨꯁꯨ ꯃꯔꯥꯏꯕꯛ ꯈ꯭ꯋꯥꯏꯗꯒꯤ ꯐꯕ ꯃꯤꯅꯤ꯫ ꯑꯟꯖꯨꯅ ꯗꯥ ꯒꯣꯕꯤꯟ, ꯃꯥꯕꯨ ꯑꯃꯨꯛ ꯍꯟꯅ ꯄꯟꯕꯤꯔꯅꯨ꯫ ꯑꯩ ꯊꯃꯣꯏꯁꯦ ꯀꯥꯏꯒꯦ ꯇꯧꯋꯦ꯫ ꯑꯃꯨꯛ ꯍꯟꯅ ꯅꯤꯡꯁꯤꯡꯂꯔꯣꯏ ꯈꯟꯈ꯭ꯔꯕꯅꯦ ꯃꯥꯒꯤ ꯋꯥꯈꯜ꯫ ꯒꯣꯕꯤꯟ, ꯑꯟꯖꯨ, ꯑꯩ ꯚꯥꯞ ꯑꯣꯏꯔꯨꯗ꯭ꯔꯦ꯫ ꯑꯩꯒꯤ ꯃꯔꯨꯞꯇꯨꯒꯤ ꯑꯔꯣꯏꯕ ꯃꯇꯝꯗ ꯏꯐꯝꯗ ꯋꯥꯐꯝ ꯑꯃꯈꯛ ꯁꯤꯟꯅꯔꯝꯃꯤ꯫ ꯑꯟꯖꯨ, ꯀꯔꯤ ꯋꯥꯐꯝꯅꯣ? ꯒꯣꯕꯤꯟ ꯇꯞꯅ ꯍꯥꯏꯔꯛꯏ꯫ ꯑꯩꯅ ꯍꯌꯦꯡ ꯆꯠꯈ꯭ꯔꯕ ꯃꯇꯝꯗ ꯁꯟꯙ꯭ꯌꯥꯅ ꯑꯩꯕꯨ ꯈꯛ ꯀꯥꯎꯔꯣꯏ, ꯅꯣꯡꯃꯇ ꯃꯣꯃꯣꯟ ꯃꯤꯅꯣꯛ ꯅꯣꯛꯂꯣꯏ꯫ ꯃꯥꯒꯤ ꯃꯐꯝꯗ ꯑꯗꯨ ꯊꯣꯛꯇꯅꯕ ꯑꯩꯅ ꯄꯣꯠꯁꯛ ꯑꯃꯈꯛ ꯊꯝꯂꯝꯕꯅꯤ꯫ ꯃꯗꯨ ꯃꯥꯒꯤ ꯃꯐꯝꯗ ꯈꯔ ꯌꯧꯍꯟꯕꯤꯈꯣ꯫ ꯃꯗꯨ ꯎꯔꯒ ꯀꯞꯂꯝꯕ ꯃꯥꯏꯊꯣꯡ ꯃꯣꯃꯣꯟ ꯅꯣꯛꯂꯛꯀꯅꯤ꯫ ꯍꯔꯥꯎ ꯃꯤꯅꯣꯛ ꯑꯗꯨ ꯐꯪꯂꯛꯀꯅꯤ꯫ ꯃꯥꯒꯤ ꯃꯤꯅꯣꯛꯇꯨ ꯎꯔꯒ ꯑꯩꯒꯤ ꯑꯇꯃꯥꯅ ꯆꯤꯛꯅ ꯂꯩꯖꯕ ꯑꯣꯏꯖꯒꯦ꯫ ꯑꯩ ꯄꯣꯠꯁꯛꯇꯨ ꯅꯪꯒꯤ ꯅꯐꯝꯗ ꯄꯤꯕ ꯀꯥꯎꯊꯣꯛꯂꯨꯔꯦ꯫ ꯍꯌꯦꯡ ꯐꯖꯅ ꯊꯤꯔꯒ ꯄꯤꯔꯛꯑꯒꯦꯀꯣ꯫ ꯑꯟꯖꯨ ꯃꯄꯤ ꯇꯥꯔꯛꯏ꯫ ꯇꯥꯃꯤꯂꯟ, ꯑꯩꯕꯨꯗꯤ ꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯕ ꯑꯣꯏꯔꯦ꯫ ꯑꯩꯒꯤ ꯇꯨꯡꯒꯤ ꯄꯨꯟꯁꯤꯒꯤ ꯈꯜꯂꯝꯃꯤꯕ ꯅꯪꯁꯦ ꯌꯥꯝꯅ ꯅꯨꯡꯁꯤꯌꯦ꯫ ꯇꯥꯃꯤꯂꯟ, ꯅꯪꯅ ꯂꯝꯍꯦꯜꯂꯕꯤ ꯊꯃꯣꯏꯁꯤꯒꯤ ꯋꯥꯍꯪ ꯑꯃꯒꯤ ꯄꯥꯎꯈꯨꯝꯗꯤ ꯑꯗꯨꯃꯛ ꯄꯤꯔꯝꯗ꯭ꯔꯦꯀꯣ꯫ ꯑꯩꯕꯨ ꯀꯔꯝꯕ ꯃꯇꯝꯗ ꯅꯪꯕꯨ ꯄꯨꯟꯁꯤ ꯆꯨꯞꯄ ꯀꯥꯎꯊꯣꯛꯄ ꯉꯝꯒꯅꯤ ꯍꯥꯏꯕꯁꯤꯒꯤ ꯄꯥꯎꯈꯨꯝꯗꯨꯃꯇꯪꯗꯤ ꯅꯪꯅ ꯄꯤꯕꯤꯔꯝꯗ꯭ꯔꯦ꯫ ꯐꯔꯦ ꯇꯥꯃꯤꯂꯟ, ꯅꯪꯅ ꯄꯤꯔꯝꯂꯤꯕ ꯄꯣꯠꯁꯛ ꯑꯗꯨ ꯎꯔꯒ ꯅꯪꯅ ꯄꯥꯝꯖꯕ ꯑꯩꯅ ꯃꯣꯃꯣꯟ ꯅꯣꯛꯂꯛꯄ ꯍꯥꯏꯕꯗꯣ ꯑꯣꯏꯖꯒꯦ꯫ ꯃꯗꯨꯅ ꯂꯝꯍꯦꯜꯂꯕꯤ ꯊꯃꯣꯏꯁꯤꯒꯤ ꯋꯥꯍꯪꯒꯤ ꯄꯥꯎꯈꯨꯝ ꯑꯣꯏꯖꯒꯦꯀꯣ꯫ ꯑꯟꯖꯨ ꯒꯣꯕꯤꯟꯗ ꯑꯣꯟꯁꯤꯜꯂꯒ ꯗꯥ ꯒꯣꯕꯤꯟ, ꯑꯩ ꯆꯠꯂꯒꯦ, ꯏꯅꯝꯃꯗꯣ ꯂꯨꯅ ꯇꯧꯕꯤꯌꯨꯀꯣ꯫ ꯑꯟꯖꯨ ꯀꯞꯇꯨꯅ ꯆꯠꯈ꯭ꯔꯦ꯫ ꯒꯣꯕꯤꯟ ꯇꯨꯃꯤꯟꯅ ꯅꯨꯡꯉꯥꯏꯇꯅ ꯉꯥꯏꯍꯥꯛ ꯌꯦꯡꯂꯝꯂꯒ ꯃꯥꯒꯤ ꯀꯥꯗ ꯆꯪꯈ꯭ꯔꯦ꯫ ꯒꯣꯕꯤꯟ ꯌꯥꯝꯅ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯃꯥꯒꯤ ꯀꯥꯗ ꯆꯪꯂꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯅꯥꯎꯕꯤꯅ ꯃꯥꯒꯤ ꯀꯥꯗ ꯆꯥꯏꯔꯤꯕꯁꯤꯡꯗꯨ ꯇꯞꯅ ꯇꯞꯅ ꯂꯣꯏꯁꯤꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯒꯣꯕꯤꯟ ꯅꯨꯡꯉꯥꯏꯔꯝꯗꯕ ꯄꯨꯝꯕ ꯃꯥꯡꯈꯤꯕꯒꯨꯝ ꯇꯧꯏ꯫ ꯍꯥꯏꯅꯕ ꯂꯩ, ꯐꯅ ꯋꯥꯅ ꯊꯕꯛ ꯆꯠꯂꯨꯔꯕꯁꯨ, ꯑꯋꯥꯕ ꯋꯥꯈꯜ ꯈꯜꯂꯨꯔꯕꯁꯨ, ꯃꯥꯒꯤ ꯅꯨꯄꯤꯅ ꯌꯨꯝꯗ ꯂꯩꯔꯝꯕ ꯎꯕꯗ ꯄꯨꯝꯅꯃꯛ ꯐꯈꯤ ꯍꯥꯏꯕꯗꯨꯅꯤ꯫ ꯒꯣꯕꯤꯟ ꯐꯠꯂꯥꯡꯗ ꯍꯥꯏꯐꯦꯠ ꯉꯥꯔꯒ ꯃꯈꯨꯠ ꯑꯅꯤꯗꯨ ꯄꯣꯀꯦꯠꯇ ꯍꯨꯝꯗꯨꯅ ꯃꯈꯣꯡ ꯀꯥꯔꯟ ꯆꯜꯂꯒ ꯌꯦꯡꯗꯨꯅ ꯂꯩ꯫ ꯅꯥꯎꯕꯤꯁꯨ ꯃꯃꯥꯏ ꯂꯩꯊꯣꯔꯛꯄꯗ ꯒꯣꯕꯤꯟ ꯂꯩꯔꯝꯕꯗꯨ ꯎꯔꯦ꯫ ꯅꯥꯎꯕꯤ ꯈꯔꯗꯤ ꯏꯀꯥꯏꯕ ꯐꯥꯎꯏ꯫ ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯈꯟꯗꯕ ꯁꯥꯔꯒ ꯃꯥꯒꯤ ꯇꯧꯒꯗꯧꯕꯁꯤꯡꯗꯨ ꯂꯣꯏꯅꯃꯛ ꯇꯧꯕ ꯂꯣꯏꯔꯒ ꯎꯄꯨꯗꯒꯤ ꯈꯨꯗꯩ ꯑꯃ ꯄꯨꯊꯣꯔꯛꯂꯒ ꯒꯣꯕꯤꯟꯗ ꯄꯤꯔꯛꯏ꯫ ꯑꯗꯨꯒ ꯃꯈꯣꯡ ꯁꯣꯛꯇꯨꯅ ꯈꯨꯔꯨꯝꯃꯤ꯫ ꯒꯣꯕꯤꯟ ꯅꯥꯎꯕꯤꯕꯨ ꯍꯧꯒꯠꯄꯤꯗꯨꯅ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ, ꯃꯧ ꯑꯅꯧꯕꯤ ꯌꯥꯝ ꯃꯥꯜꯂꯦ, ꯃꯧꯗꯤ ꯑꯣꯏꯗ꯭ꯔꯤ꯫ ꯅꯥꯎꯕꯤ ꯈꯨꯝꯗꯦ, ꯇꯨꯃꯤꯟꯅ ꯆꯠꯀꯦ ꯇꯧꯏ꯫ ꯒꯣꯕꯤꯟꯅ ꯐꯥꯔꯗꯨꯅ ꯃꯈ꯭ꯋꯥꯡꯗ ꯃꯈꯨꯠ ꯑꯅꯤꯗꯨ ꯀꯣꯜꯂꯗꯨꯅ ꯃꯅꯥꯛꯇ ꯇꯞꯅꯞꯅ ꯆꯤꯡꯁꯤꯜꯂꯤ꯫ ꯅꯥꯎꯕꯤꯁꯨ ꯀꯔꯤꯁꯨ ꯍꯥꯏꯗꯦ, ꯑꯗꯨꯃꯛ ꯌꯥꯏ꯫ ꯃꯃꯤꯠ ꯑꯗꯨ ꯇꯔꯨ ꯇꯔꯨ ꯌꯦꯡꯖꯕ ꯅꯠꯇꯅ ꯒꯣꯕꯤꯟ, ꯉꯁꯤꯁꯨ ꯑꯩꯉꯣꯟꯗ ꯏꯀꯥꯏꯈꯤꯗꯣꯏꯔꯣ? ꯅꯥꯎꯕꯤ, ꯈꯪꯗꯦ꯫ ꯒꯣꯕꯤꯟ, ꯀꯅꯥꯅ ꯈꯪꯗꯣꯏꯕ? ꯅꯥꯎꯕꯤ, ꯑꯗꯨꯁꯨ ꯈꯪꯗꯦ꯫ ꯒꯣꯕꯤꯟꯅ, ꯉꯁꯤꯗꯤ ꯄꯨꯟꯅ ꯇꯨꯃꯤꯟꯅꯕ ꯌꯥꯔꯕ ꯅꯠꯇ꯭ꯔꯣ? ꯑꯗꯨꯁꯨ ꯅꯪꯅ ꯄꯤꯕ ꯈꯨꯗꯩꯁꯤ ꯁꯦꯠꯂꯒ꯫ ꯅꯥꯎꯕꯤ ꯈꯨꯝꯗꯕꯤꯗ ꯇꯨꯃꯤꯟꯅ ꯂꯨꯞꯊꯗꯨꯅ ꯂꯩ꯫ ꯒꯣꯕꯤꯟꯅ ꯅꯥꯎꯕꯤꯕꯨ ꯄꯝꯈꯠꯇꯨꯅ ꯐꯃꯨꯡꯗ ꯊꯥꯡꯒꯠꯇꯨꯅ ꯍꯤꯞꯍꯜꯂꯤ꯫ ꯑꯗꯨꯒ ꯒꯣꯕꯤꯟꯁꯨ ꯇꯞꯅ ꯍꯤꯞꯊꯔꯛꯏ꯫ ꯒꯣꯕꯤꯟꯅ ꯅꯥꯎꯕꯤꯕꯨ ꯇꯞꯅ ꯀꯣꯜꯂꯛꯏ꯫ ꯃꯈꯣꯡ ꯅꯥꯝꯃꯅ ꯅꯥꯎꯕꯤꯗ ꯊꯥꯡꯒꯠꯇꯨꯅ ꯍꯤꯞꯂꯤ꯫ ꯃꯗꯨꯗ ꯏꯀꯥꯏꯗꯨꯅ ꯅꯥꯎꯕꯤ ꯃꯃꯤꯠ ꯑꯅꯤꯃꯛ ꯆꯦꯠꯅ ꯎꯏꯁꯤꯟꯗꯨꯅ ꯂꯩ꯫ ꯃꯥꯒꯤ ꯃꯇꯧ ꯎꯔꯒ ꯒꯣꯕꯤꯟ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯍꯥꯏꯔꯛꯏ,
luhongba numita mamit usinbase fatte haibani ko Mahabharata Dhritarashtra Maharajna mamit tangido mamadana mamit usinbagini hai hayeng ibani gi ichada adumaina ga tawradi Naubi mamit anidu fat pangthorai ki boy lakpoi amuksu Govinda ikai Govinda tapna hairai dada maise muthalage Govind kijadro Naubi kijai adu oirasu dada laisidi Govind Naubida munna yengduna nungsina kaurai Naubina kai haigi dada Govind ngasi ibani gi punsigi oiba yumba lambida khongdarakpasida yamna maru oiba wafam amakhak haigi Naubi hayu haibagum mangak adu nomi Govind makut namana Naubina hipliba nangalga mompakagi karaktuda kolai aduga munna yengduna hairai ibani gi ka sigi mathakta lairiba sida yamna maru oiba mitop amata changhandaba ka amalai kadu yum sigi mina isorni haiduna laknaribani mipum khudingmakna taksi sonariba photo ama thetuna thambani maduda nungtiki imana ayu numidang khudingi duk thangmai thabani madugi dai pumba ngasidagi nangna mahut siladobani ko maduna nangi nongmagi ahanbana thau oigadabani kawba yade ko Naubi kauroi ado photo do kanano Govind Naubi ki wahang duda Naubi da munna yengduna tapna hairai aigi iyambani aigi inauni marupne aigi hakchangni aigi thawaini Naubi di paukhum duda ngakna yengduna leikre Govind nungsina Naubi ki maithongda nanthara sai macha adu yepkhatpiduna hairai aise yumsiga karisu thoknade mitopne adubu magi mahut aina silawbani Naubi handaksu angakpa phauri madu ubada Govindna haukraba wari pumba lirami hojiksu magi damak anjuna wana maicha khangli mabu thingnawba mina mabu sona hodaba amata yaude Naubina ngasi dadana sinariba wafam khudingmak amata kaudana ngamboi jage ko Govindna fare adudi tumasi ko good night Naubi Govind mamai adu tapna laithoktuna ngayak hipi mamai adu khanglai amuk laisilai tumba yakhiroi Naubi ngakna kaigino haise Govindna mina ngasidagi nangse mauni loi hainare aduna mau ohenge tawba Naubina aya ikayam khangdi masinu pase Govindna si matang sidadi ikaiba khangbaga yapote asi haiduna Naubibu chetna konsili numit kharani haukre nongma Nancy amadi Naubi punna phamduna mangolda ayuki breakfast tawri thanildi yaude tanjaduda yamna thajadana Anju sulai madu ubada Nancy amadi Govindna kausinduna punna phaminari Nancy na imau bukaida chatlubano Anju ima aisida sumlakchabane Govind adudi chakcharaga chatkrone Anju bag to hangdoktuna invitation card ahum puthorai aduga mamada ama Govinda ama pi amana makhutna adum pairi ima ai lohongdore Nancy harauna ha phareda imauna mafam ama khangna laikibado nupadubu kari lamdagino Anju Thoubaldagine ima Imphal East DC oina pubane mamingna Rendi kawi ima hoiga hainabane Nancy mamit adu mapi ira cheladuna hairai Imaudi pukchel chetpi akhang kanbi ing tapini matam pumbada aphabata thengnaba oyuko Anju ima ai da milangi kada amukta sangjageba tasengbadi milangi ka adu kana amata changhandabani adubu ngasidi Anjubu thingbinaba kana amata yaudre Anju ka aduda changlai thong hek hangdokpada ka adu yamna tarutanana thamli manam nungshiraba dukna pikthali hailei kaya amasu ka aduda lei Anju tapna milangi photo theliba mapa aduda changlaktuna lepli matam kuina urudraba milangi satambu ngasi photo du uraga ningsinglai Anju kapladuna hairai da Milan nangi nupi kaya ba sumat pangamba minok adun noktuna adum bagal sisu lairami wasu ngangdi laibak tirabi aina ngasi khangli ba maichaksi yengduna noklibara
ꯅꯨꯃꯤꯠ ꯃꯁꯤꯡ ꯌꯥꯝꯁꯤꯜꯂꯛꯂꯤ ꯅꯪꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯛꯇꯕ ꯁꯛꯇꯝ ꯎꯔꯛꯇꯕ ꯅꯪꯗꯤ ꯑꯩꯕꯨ ꯀꯨꯏꯅ ꯍꯨꯟꯗꯣꯛꯇꯨꯅ ꯊꯝꯃꯤ ꯑꯩꯕꯨ ꯊꯤꯟꯕꯤꯗꯦ ꯉꯁꯤ ꯅꯪꯒꯤ ꯁꯛꯇꯝ ꯑꯁꯤ ꯎꯔꯨꯕꯗ ꯑꯩꯒꯤ ꯊꯃꯣꯏ ꯑꯃꯨꯛꯀ ꯍꯦꯟꯅ ꯀꯥꯏꯔꯦ ꯑꯩꯕꯨ ꯍꯧꯖꯤꯛꯁꯨ ꯋꯥꯍꯟꯕ ꯂꯦꯞꯇ꯭ꯔꯤꯕꯣ ꯑꯟꯖꯨ ꯃꯈꯨꯠꯅ ꯄꯥꯏꯔꯛꯄ ꯏꯟꯚꯥꯏꯇꯦꯁꯟ ꯀꯥꯔꯗ ꯑꯗꯨ ꯐꯣꯇꯣ ꯃꯃꯥꯡꯗ ꯊꯝꯃꯤ ꯑꯗꯨꯒ ꯄꯦꯟꯅ ꯀꯞꯂꯛꯏ ꯗꯥꯃꯤꯂꯟ ꯅꯪꯅ ꯑꯩꯕꯨ ꯊꯥꯗꯣꯛꯂꯝꯕꯅ ꯇꯣꯜꯂꯕꯤ ꯅꯨꯄꯤꯒꯤ ꯃꯄꯣꯛꯇ ꯄꯣꯛꯂꯨꯕꯅ ꯑꯩꯍꯥꯛꯁꯦ ꯉꯁꯤꯗꯤ ꯂꯨꯍꯣꯡꯗꯣꯔꯦ ꯌꯨꯝꯅꯥꯛ ꯁꯥꯒꯩ ꯑꯣꯟꯗꯣꯔꯦ ꯑꯇꯣꯞꯄ ꯅꯨꯄꯥꯒꯤ ꯃꯤꯠꯌꯦꯡ ꯃꯈꯥꯗ ꯂꯩꯈꯤꯗꯣꯔꯦ ꯅꯪꯕꯨ ꯃꯇꯝ ꯄꯨꯝꯕꯒꯤ ꯊꯃꯣꯏꯗ ꯂꯥꯠꯆꯕ ꯁꯛꯇꯝ ꯑꯗꯨꯕꯨ ꯄꯨꯟꯁꯤ ꯆꯨꯞꯄ ꯂꯥꯠꯄ ꯉꯝꯂꯔꯣꯏ ꯑꯩꯕꯨ ꯋꯥꯔꯧꯅꯨꯀꯣ ꯀꯔꯤꯒꯨꯝꯕ ꯅꯪꯉꯣꯟꯗꯒꯤ ꯑꯩꯅ ꯍꯥꯟꯅ ꯆꯠꯈꯤꯕ ꯑꯣꯏꯔꯝꯂꯕ ꯅꯪꯗꯤ ꯅꯨꯄꯥꯅꯤꯅ ꯄꯨꯟꯁꯤ ꯆꯨꯞꯄ ꯅꯨꯄꯤ ꯊꯤꯗꯅ ꯂꯩꯈꯤꯅꯤ ꯍꯥꯏꯕꯁꯨ ꯑꯩ ꯈꯪꯉꯦ ꯑꯗꯨꯕꯨ ꯑꯩꯗꯤ ꯃꯗꯨ ꯉꯝꯗ꯭ꯔꯦ ꯀꯩꯒꯤꯅꯣ ꯑꯩꯕꯨ ꯏꯊꯟꯇ ꯊꯝꯂꯝꯂꯤꯕ ꯗꯥꯃꯤꯂꯟ ꯑꯩ ꯑꯇꯣꯞꯄ ꯅꯨꯄꯥꯒꯤ ꯁꯦꯕꯥ ꯇꯧꯅꯤꯡꯗꯤꯌꯦ ꯅꯪꯇꯕꯨ ꯁꯦꯕꯥ ꯇꯧꯖꯅꯤꯡꯉꯦ ꯑꯟꯖꯨ ꯀꯞꯄ ꯌꯥꯕ ꯀꯞꯂꯕ ꯇꯨꯡꯗ ꯀꯥ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯏ ꯉꯁꯥꯏꯗꯒꯤ ꯑꯟꯖꯨꯅ ꯀꯞꯄꯗꯨ ꯒꯣꯕꯤꯟ ꯊꯣꯡꯖꯤꯜ ꯃꯄꯥꯟꯗꯒꯤ ꯂꯣꯠꯅ ꯇꯥꯔꯤ ꯃꯥꯁꯨ ꯀꯞꯂꯤ ꯑꯟꯖꯨꯒꯤ ꯇꯤꯡꯊꯥꯈꯣꯜ ꯑꯗꯨ ꯇꯥꯔꯒ ꯑꯟꯖꯨꯅ ꯊꯣꯛꯂꯛꯄꯗ ꯒꯣꯕꯤꯟꯅ ꯍꯥꯏꯔꯛꯏ ꯑꯟꯖꯨ ꯁꯦ ꯑꯩꯒꯤ ꯃꯔꯨꯞꯅ ꯅꯪꯒꯤ ꯅꯐꯝꯗ ꯄꯣꯠꯁꯛꯁꯦ ꯁꯤꯟꯅꯔꯝꯕꯅꯤ ꯃꯁꯤ ꯎꯔꯒ ꯃꯥꯒꯤ ꯑꯄꯥꯝꯕꯗꯤ ꯅꯪꯅ ꯍꯔꯥꯎ ꯍꯔꯥꯎ ꯂꯩꯈꯤꯕ ꯑꯗꯨ ꯑꯣꯏꯖꯔꯣ ꯍꯥꯏ ꯑꯗꯨꯒ ꯅꯪꯒꯤ ꯀꯣꯛꯊꯛ ꯊꯥꯡꯒꯠꯂꯤꯕ ꯆꯥꯎꯔꯕ ꯄꯣꯠꯂꯨꯝ ꯊꯃꯣꯏꯗ ꯆꯥꯛꯂꯤꯕ ꯃꯩꯔꯤ ꯄꯨꯝꯕ ꯀꯣꯛꯄꯁꯨ ꯑꯣꯏꯖꯔꯣ ꯑꯟꯖꯨ ꯄꯣꯠ ꯑꯗꯨ ꯂꯧꯔꯒ ꯍꯥꯏꯔꯛꯏ ꯗꯥ ꯒꯣꯕꯤꯟ ꯑꯩ ꯗꯥꯃꯤꯂꯟꯁꯦ ꯌꯥꯝꯅ ꯅꯨꯡꯁꯤ ꯉꯁꯤ ꯑꯩꯅ ꯂꯨꯍꯣꯡꯗꯣꯏꯁꯦ ꯃꯥꯒ ꯑꯣꯏꯔꯝꯂꯕ ꯑꯩꯅ ꯀꯌꯥꯗ ꯍꯔꯥꯎꯖꯒꯅꯤ ꯏꯃꯥꯟꯅꯕꯤ ꯀꯌꯥꯒꯤ ꯃꯃꯥꯡꯗ ꯅꯨꯡꯁꯤꯕ ꯃꯥꯒ ꯄꯨꯟꯁꯤ ꯂꯩꯄꯨꯟ ꯁꯦꯝꯖꯕꯗꯣ ꯀꯌꯥꯗ ꯄꯦꯟꯖꯒꯅꯤ ꯑꯗꯨꯕꯨ ꯃꯥꯗꯤ ꯑꯩꯕꯨ ꯊꯥꯗꯣꯛꯑꯝꯗꯨꯅ ꯆꯠꯈ꯭ꯔꯦ ꯒꯣꯕꯤꯟꯁꯨ ꯑꯟꯖꯨꯒꯤ ꯋꯥꯍꯩꯗꯨꯗ ꯀꯞꯂꯛꯏ ꯑꯟꯖꯨ ꯉꯁꯤ ꯅꯪꯒꯤ ꯋꯥꯍꯩ ꯑꯗꯨꯅ ꯑꯩꯕꯨ ꯍꯦꯟꯅ ꯊꯃꯣꯏ ꯀꯥꯏꯍꯜꯂꯦ ꯇꯣꯛꯂꯣ ꯌꯥꯔꯦ ꯑꯩ ꯅꯪꯒꯤ ꯅꯇꯧ ꯄꯨꯝꯕ ꯌꯦꯡꯕ ꯉꯝꯗ꯭ꯔꯦ ꯄꯨꯝꯅꯃꯛ ꯂꯥꯏꯕꯛꯀꯤꯅꯤ ꯈꯟꯗꯣꯛꯂꯁꯤ ꯑꯟꯖꯨꯅ ꯗꯥꯃꯤꯂꯟꯒꯤ ꯃꯄꯣꯛꯇꯤ ꯑꯐꯕ ꯃꯄꯣꯛꯅꯤ ꯂꯥꯏꯕꯛ ꯐꯠꯇꯕꯤ ꯑꯩꯒꯤ ꯃꯄꯣꯛꯅꯅꯤ ꯉꯁꯤ ꯑꯩꯅ ꯋꯥꯔꯤꯕ ꯑꯟꯖꯨ ꯀꯞꯂꯗꯨꯅ ꯃꯈꯥꯗ ꯆꯦꯟꯊꯈ꯭ꯔꯦ ꯑꯗꯨꯒ ꯒꯥꯔꯤ ꯊꯧꯗꯨꯅ ꯆꯠꯈ꯭ꯔꯦ ꯃꯥꯒꯤ ꯃꯇꯧ ꯑꯗꯨ ꯎꯔꯒ ꯅꯦꯟꯁꯤ ꯑꯃꯗꯤ ꯅꯥꯎꯕꯤꯁꯨ ꯀꯞꯂꯤ ꯑꯟꯖꯨ ꯃꯌꯨꯝ ꯌꯧꯕꯒ ꯃꯥꯒꯤ ꯀꯥꯗ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯊꯣꯡ ꯊꯤꯡꯖꯤꯜꯂꯗꯨꯅ ꯄꯦꯟꯅ ꯀꯞꯂꯤ ꯃꯄꯤ ꯑꯗꯨ ꯑꯃꯨꯛ ꯇꯩꯊꯣꯛꯇꯨꯅ ꯃꯤꯂꯟꯅ ꯄꯤꯔꯝꯃꯤ ꯍꯥꯏꯕ ꯄꯣꯠꯁꯛ ꯑꯗꯨ ꯄꯦꯛ ꯂꯧꯊꯣꯛꯇꯨꯅ ꯌꯦꯡꯉꯤ ꯌꯥꯝꯅ ꯐꯖꯅ ꯈꯨꯠꯅ ꯀꯟꯚꯥꯁ ꯄꯦꯄꯔꯗ ꯑꯌꯦꯛꯄ ꯐꯣꯇꯣ ꯑꯃ ꯌꯥꯎꯔꯝꯃꯤ ꯐꯣꯇꯣ ꯑꯗꯨ ꯑꯟꯖꯨꯅ ꯄꯨꯡꯀꯛ ꯆꯥꯎꯕ ꯑꯉꯥꯡ ꯑꯃ ꯃꯈꯨꯠ ꯁꯝꯗꯨꯅ ꯌꯦꯛꯄ ꯐꯣꯇꯣꯅꯤ ꯑꯟꯖꯨ ꯃꯨꯟꯅ ꯐꯣꯇꯣ ꯑꯗꯨ ꯊꯥꯡꯒꯠꯇꯨꯅ ꯀꯨꯞꯅ ꯌꯦꯡꯂꯤ ꯑꯉꯥꯡ ꯑꯗꯨꯅ ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯦ ꯃꯤꯂꯟꯒꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯒꯤ ꯐꯣꯇꯣꯅꯤ ꯑꯗꯨꯒ ꯅꯨꯄꯤ ꯑꯗꯨꯅ ꯑꯃꯨꯛ ꯉꯛꯅ ꯌꯦꯡꯉꯤ ꯑꯗꯨꯅ ꯑꯃꯨꯛ ꯑꯟꯖꯨ ꯑꯣꯏꯔꯝꯃꯤ ꯑꯟꯖꯨ ꯃꯕꯨꯛꯇ ꯈꯜꯂꯤ ꯑꯩꯅ ꯃꯥꯒꯤ ꯐꯣꯇꯣꯒ ꯀꯔꯝꯕ ꯋꯥꯈꯜꯗ ꯌꯦꯛꯂꯤꯕ ꯆꯤꯊꯤ ꯑꯃꯁꯨ ꯌꯥꯎꯔꯝꯃꯤ ꯑꯟꯖꯨ ꯆꯤꯊꯤꯗꯨ ꯇꯞꯅ ꯍꯥꯡꯗꯣꯛꯇꯨꯅ ꯄꯥꯕ ꯍꯧꯏ ꯁꯟꯙ꯭ꯌꯥ ꯑꯩꯒꯤ ꯊꯃꯣꯏꯒꯤ ꯃꯕꯦꯝꯃ ꯁꯟꯙ꯭ꯌꯥ ꯃꯗꯨ ꯍꯦꯛ ꯄꯥꯕꯗ ꯑꯟꯖꯨ ꯈꯥꯝꯕ ꯌꯥꯗꯅ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯆꯤꯟꯊꯔꯛꯏ ꯅꯐꯝꯗ ꯋꯥꯐꯝ ꯈꯔ ꯍꯥꯏꯅꯤꯡꯗꯨꯅ ꯆꯤꯊꯤ ꯑꯁꯤ ꯏꯔꯝꯕꯅꯤ ꯑꯌꯦꯛꯄ ꯐꯣꯇꯣ ꯑꯗꯨ ꯎꯕꯗ ꯅꯪ ꯁꯣꯏꯗꯅ ꯑꯉꯛꯄ ꯐꯥꯎꯔꯝꯒꯅꯤ ꯁꯟꯙ꯭ꯌꯥ ꯑꯩꯗꯤ ꯆꯠꯂꯅꯤ ꯅꯨꯡꯁꯤꯔꯕ ꯏꯃꯥ ꯕꯕꯥ ꯃꯔꯨꯞ ꯃꯄꯥꯡ ꯑꯃꯗꯤ ꯄꯨꯝꯅꯃꯛ ꯑꯣꯏꯔꯤꯕ ꯅꯪꯕꯨ ꯊꯥꯗꯣꯛꯇꯨꯅ ꯉꯁꯤꯒꯤ ꯃꯤꯍꯧ ꯆꯥꯎꯕ ꯀꯜꯂꯛꯄꯅ ꯄꯤꯛ ꯊꯜꯂꯕ ꯇꯥꯏꯕꯪꯄꯥꯜ ꯑꯁꯤꯗ ꯅꯇꯣꯝꯇ ꯊꯝꯂꯝꯗꯧꯕ ꯂꯧꯅꯝ ꯆꯥꯎꯕ ꯀꯅꯥꯒꯤ ꯃꯈꯨꯠꯇ ꯇꯥꯈꯤꯒꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯄꯥꯈꯠꯄ ꯐꯥꯎꯏ ꯗꯥꯅ ꯅꯊꯟꯗ ꯍꯨꯟꯗꯣꯛꯇꯨꯅ ꯊꯝꯂꯝꯗꯣꯏꯁꯦ ꯅꯨꯡꯗꯤ ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯦꯗꯀꯣ ꯑꯩꯁꯨ ꯅꯪꯕꯨ ꯀꯥꯏꯅꯔꯅꯤ ꯈꯟꯕꯗ ꯌꯥꯝꯅ ꯀꯞꯄꯤ ꯄꯨꯟꯁꯤꯒꯤ ꯏꯟꯈꯠꯂꯛꯄꯒꯤ ꯖꯧꯕꯣꯟꯒꯤ ꯃꯇꯝꯕꯨ ꯁꯨꯛꯌꯧ ꯌꯧꯗ꯭ꯔꯤꯉꯩ ꯇꯥꯏꯕꯪꯄꯥꯟꯁꯦ ꯊꯥꯗꯣꯛꯄ ꯇꯥꯔꯦꯀꯣ ꯑꯩꯅ ꯆꯠꯈ꯭ꯔꯕꯗꯤ ꯅꯪꯗꯤ ꯀꯞꯐꯧꯔꯅꯤꯀꯣ ꯅꯪꯒꯤ ꯁꯦꯡꯂꯕ ꯊꯃꯣꯏꯕꯨ ꯑꯩꯅ ꯃꯨꯟꯅ ꯈꯪꯉꯤ ꯁꯟꯙ꯭ꯌꯥ ꯅꯪ ꯀꯞꯀꯅꯨꯀꯣ ꯌꯥꯔꯤꯕ ꯃꯈꯩ ꯅꯪ ꯁꯨꯀꯞ ꯀꯞꯄꯛꯀꯅꯨ ꯅꯪꯅ ꯀꯞꯂꯛꯄ ꯈꯨꯗꯤꯡ ꯑꯩꯒꯤ ꯀꯣꯛꯊꯛꯇ ꯇꯥꯒꯅꯤꯌꯦ ꯑꯩ ꯌꯥꯝ ꯋꯥꯅꯤꯌꯦ ꯑꯗꯨꯅ ꯀꯞꯄꯛꯀꯅꯨꯀꯣ
ꯑꯟꯖꯨ ꯆꯤꯊꯤꯗꯨ ꯄꯥꯅ ꯄꯥꯅ ꯃꯆꯤꯟꯗ ꯁꯣꯜꯂꯤ꯫ ꯗꯥ ꯃꯤꯂꯟ, ꯂꯩꯍꯧꯔꯤꯕ ꯑꯩꯒꯤ ꯇꯨꯡꯒꯤ ꯄꯨꯟꯁꯤꯕꯨ ꯁꯥꯟꯅ ꯎꯕ ꯉꯝꯕꯤꯕ ꯅꯪꯗꯤ ꯑꯩꯒꯤ ꯑꯁꯦꯡꯕ ꯅꯨꯡꯁꯤꯕꯅꯤ꯫ ꯆꯤꯊꯤ ꯃꯈꯥ ꯑꯃꯨꯛ ꯄꯥꯔꯛꯏ꯫ ꯅꯪꯕꯨ ꯃꯤꯀꯨꯞ ꯈꯨꯗꯤꯡ ꯑꯩꯅ ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯅꯤꯡꯉꯤ, ꯏꯅꯥꯛꯇꯒꯤ ꯂꯥꯞꯊꯣꯛꯍꯟꯅꯤꯡꯗꯦ꯫ ꯑꯗꯨꯕꯨ ꯄꯨꯟꯁꯤ ꯇꯦꯟꯕ ꯃꯄꯣꯛꯇ ꯄꯣꯛꯂꯨꯕꯅ ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩ? ꯑꯁꯨꯝꯅ ꯄꯣꯛꯂꯝꯕꯒꯤ ꯃꯍꯨꯠ ꯇꯥꯏꯕꯪꯁꯤꯗ ꯈꯣꯡꯗꯥꯔꯝꯗꯕꯅ ꯍꯦꯟꯅ ꯐꯩ꯫ ꯁꯟꯙ꯭ꯌꯥ, ꯅꯪꯅ ꯋꯥꯒꯗꯕꯗꯣ ꯑꯩ ꯈꯪꯉꯤ꯫ ꯃꯊꯪꯒꯤ ꯃꯄꯣꯛꯇꯗꯤ ꯑꯩꯁꯦ ꯇꯦꯛꯇ ꯀꯥꯏꯗꯕ ꯄꯨꯟꯁꯤ ꯅꯨꯡꯁꯥꯡꯕ ꯅꯪꯒꯤ ꯍꯦꯛ ꯅꯕꯨꯛ ꯊꯣꯛꯀꯤ ꯅꯆꯥ ꯑꯣꯏꯅ ꯄꯣꯛꯆꯒꯦꯀꯣ꯫ ꯑꯗꯨꯒ ꯅꯪꯁꯨ ꯍꯟꯗꯛ ꯃꯄꯣꯛꯀꯤꯗꯤ ꯑꯩꯕꯨ ꯅꯆꯥꯃꯛꯅꯤ ꯈꯟꯗꯨꯅ ꯅꯥꯀꯣꯟꯕꯤꯔꯛꯎꯀꯣ꯫ ꯑꯗꯨꯒ ꯅꯪꯁꯨ ꯍꯟꯗꯛ ꯃꯄꯣꯛꯀꯤ ꯑꯩꯒꯤ ꯃꯩꯆꯥꯛ ꯑꯗꯨꯕꯨ ꯀꯣꯛꯄ ꯑꯣꯏꯕꯤꯌꯨ꯫ ꯐꯣꯇꯣꯗꯨꯗ ꯌꯥꯎꯔꯤꯕꯗꯨ ꯅꯪꯅ ꯑꯩꯒꯤ ꯏꯃꯥ ꯑꯣꯏꯅ ꯂꯩꯕꯒꯤ ꯐꯣꯇꯣꯅꯤ꯫ ꯂꯣꯏꯁꯤꯜꯂꯒꯦꯀꯣ꯫ ꯑꯟꯖꯨ ꯆꯤꯊꯤꯗꯨ ꯄꯥꯔꯨꯔꯒ ꯃꯊꯟꯇ ꯈꯜꯂꯤ, ꯗꯥ ꯃꯤꯂꯟꯕꯨ ꯑꯩꯒꯤ ꯏꯆꯥ ꯑꯣꯏꯅ ꯍꯜꯂꯛꯀꯅꯤ ꯍꯥꯏꯕ? ꯑꯟꯖꯨ ꯀꯞꯂꯝꯕ ꯃꯥꯏꯊꯣꯡ ꯑꯗꯨ ꯅꯣꯛꯐꯦꯠ ꯇꯧꯔꯛꯏ꯫ ꯗꯥ ꯃꯤꯂꯟ, ꯍꯟꯗꯛꯀꯤ ꯑꯩꯒꯤ ꯏꯅꯥꯛꯇꯒꯤ ꯂꯥꯞꯅ ꯆꯠꯍꯜꯂꯔꯣꯏ꯫ ꯃꯃꯥ ꯑꯃ ꯑꯣꯏꯕꯒꯤ ꯇꯧꯐꯝ ꯊꯣꯛꯄꯗꯣ ꯆꯞ ꯆꯥꯅ ꯂꯧꯗꯨꯅ ꯅꯪꯕꯨ ꯁꯦꯟꯅꯒꯅꯤ꯫ ꯑꯗꯨꯕꯨ ꯁꯣꯏꯗꯅꯗꯤ ꯑꯩꯒꯤ ꯏꯆꯥ ꯑꯣꯏꯅ ꯍꯜꯂꯛꯎꯀꯣ꯫ ꯑꯟꯖꯨ ꯃꯄꯤ ꯇꯩꯊꯣꯛꯇꯨꯅ ꯍꯔꯥꯎꯅ ꯂꯩꯈ꯭ꯔꯦ, ꯃꯤꯂꯟꯕꯨ ꯍꯜꯂꯛꯄ ꯉꯥꯏꯗꯨꯅ꯫ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ꯫ ꯑꯟꯖꯨꯁꯨ ꯔꯦꯟꯗꯤꯒ ꯂꯨꯍꯣꯡꯗꯨꯅ ꯅꯨꯡꯉꯥꯏꯅ ꯂꯩꯈ꯭ꯔꯦ꯫ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗ ꯑꯟꯖꯨꯁꯨ ꯅꯨꯡꯁꯤꯔꯕ ꯑꯉꯥꯡ ꯅꯨꯄꯥ ꯑꯃ ꯐꯪꯖꯈꯤ꯫ ꯍꯦꯛ ꯌꯦꯡꯕꯗ ꯑꯉꯥꯡ ꯑꯗꯨ ꯌꯥꯝꯅ ꯅꯨꯡꯁꯤ꯫ ꯑꯟꯖꯨ ꯃꯆꯥꯕꯨ ꯃꯇꯝꯕꯥꯛꯇ ꯄꯝꯈꯠꯄꯤꯗꯨꯅ ꯅꯨꯡꯁꯤꯅ ꯌꯦꯡꯗꯨꯅ ꯃꯔꯥꯏꯕꯛꯇ ꯆꯨꯞꯄꯤꯔꯤ꯫ ꯗꯥ ꯃꯤꯂꯟ, ꯅꯪ ꯍꯜꯂꯛꯑꯦꯀꯣ꯫ ꯑꯩꯒꯤ ꯅꯥꯛꯇ ꯑꯃꯨꯛ ꯅꯨꯡꯁꯤꯔꯕ ꯏꯆꯥꯒꯤ ꯃꯤꯡ ꯑꯁꯤꯕꯨ ꯅꯪꯒ ꯆꯞ ꯃꯥꯟꯅꯅ ꯊꯣꯜꯂꯕꯅꯤꯀꯣ꯫ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ ꯃꯤꯂꯟ꯫ ꯃꯇꯥꯡ ꯑꯁꯤꯗ ꯂꯝꯍꯦꯜꯂꯕꯤ ꯊꯃꯣꯏꯁꯤꯒꯤ ꯋꯥꯍꯪ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯃꯇꯨꯡ ꯇꯥꯔꯛꯄꯗꯁꯨ ꯆꯦꯅꯦꯜ ꯑꯁꯤꯅ ꯑꯅꯧ ꯑꯅꯧꯕ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯒꯦ꯫ ꯋꯥꯔꯤꯁꯤꯡ ꯑꯗꯨꯕꯨꯁꯨ ꯃꯌꯥꯝꯅ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯇꯥꯕꯤꯌꯨ꯫ ꯑꯃꯗꯤ ꯋꯥꯔꯤ ꯑꯁꯤꯕꯨ ꯍꯧꯕꯗꯒꯤ ꯂꯣꯏꯕ ꯐꯥꯎ ꯇꯥꯕꯤꯔꯛꯂꯤꯕ ꯅꯨꯡꯁꯤꯔꯕ ꯂꯤꯁꯅꯔ ꯄꯨꯝꯅꯃꯛꯄꯨ ꯊꯥꯒꯠꯆꯔꯤ꯫